Arambai News Guwahati Damagtilongi Pau Tabiribasingbu Ihan Handumakta Chingangbam Susitrani na Kurumjari Hosingasigi Samlapa Mariba Pausing Lawirasi Assam da handak pangthokhiba Rajya Sabha Mikhalda Congress MLA singna chathakiba thong aduna maram oiraga party manungda kangkhong chaibagi phibam hojiksu santainaba ngamdri Sasikanta Sahade Mikhalgi mangoinana masama Congress oijarabaso CM Himanta Biswa Sarma bu laigumna thazai mahakna haibata ingani phongna haikrabane Nakalamaromda Siddiq Ahmed di vote thadaba matamda figure na igadaba wangi mahutta wahino ina habadi ONE1 haina irambagi wathok laikiba do thawoina khangna BJP bu mai pakhannaba sinbani habisi opposition na lauduna laklibane Makoy anigi mathakta Congress na action lawkhatkani haibisisu numit adumaktada lawthokhrabane Adubu ngasi leader of the opposition Debabrata Saikyana Congress MLA Sasikanta Saha amadi Siddiq Ahmed ki MLA gi pham kakthakadabani haina wakachirol pikhalakpadagi Assembly Speaker na MLA ani asigi mathakta so cause notice pikre House da Congress ki members singi masing asumasum leptana hantharaklabadi Congress na phamliba opposition leader gi pham asisu chatkhiba yana leirakle Charagasida Congress ki senior luchingba Prithvi Mazhina asokpada thum chashinbagi moongda State Congress luchingba singi mathakta mai churakre State Congress President Oiramba amadi Rajya Sabha gi mirep oikhiba Ripun Borana mamangda tawkhiba pap sing adugi phol Congress na phangjabane Rajya Sabha gi mikhalda madugi mahaisu mayek sengna ukhrabane Congress ki tungi punsi amambani aikhoigumba miyoi amabu inthokpagi papne Congress ki central amadi state leadership animak hongdokpa tabani natrabadi Congress ki tungi punsi amamba oikigani hairakre Assam gi CM Himanta Biswa Sarma na CSO singbu yumgi thabak suhali haibagi mayokta akanba warning ama asidi pirakre PSO amadi home guard sing asi yumgi thabak sunanabagi natte officer singna makoibu kaithel da thaduna yumgi pochai lehenbasi chumde yumgi thabak tawduna leiba battalion jawan singi list numit 10 gi manungda pikhalaknaba CM Himanta Biswa Sarma na khanghalakre PSO lising animuk yamna thunamak kakthatlagani minister MLA singi oina PSO kaya thamba yai haibadugi matangdasu kupna khanaragani hairi Mathau tadabada niyamgi wangmada thamlamlabade PSO adugi thagi tolop thamliba miyoi aduna masana puthoktuna pigadabani so haire India da COVID ki anova variant XE gi case phangi phangde habagi cheyetnaba leiringe merak asida Assam ki Haksel Minister Keshav Mahantana lakningba variant laksasano ngakthokpa ngamnanaba matik chana sem saduna leirabane Assam da chahi 12 mathaki angang singdagi horaga ahal sing fawba vaccine kapthokpagi chang yamnamak wangle Haujiksu vaccine kapagi thabagadumak leptana chathari handakti lanjangasi soidina mai pakani Haina Minister Asina Hairakli. Handakta Khangatlaba Bihu Celebration Committee Singda Assam Lengakna Lupalak Amamakai Piduna Mateng Pangbagi Matangda Sazinaba Bihu Celebration Committee Kaya Yaure Haibagi Wathok Amalak Padagi CM Himanta Biswa Sarmana Sazinaba Madi Chahi Taramapung Padriba Bihu Committee Amatada Sel Piramba Thoklabadi Madugi Selfamadu Amuk Log Thoknabagi Thaudang DC Singine Madu Khongatpa DC Singi Tabak Oigadabani Haina akanba warning pirakre ngasi apunba apokpa marup kasargi oiba mifam ama singerbon apokpa marup ki lining konda hoirem nandababu na mifam apu oiduna pangthokre bon tarapur rongpur joypur sribar singerbon jiribam dolugram amadi hailakandi na chingba mafam kaya dagi apokpa marup ki miyoising tillakhi Mifam asina hauzi-hauzimak maifana milal kusamnaduna mitay mayak tamnanabagi khongjang ama Lakhipurgi mafam kayada changsilakliba sigi matangda kanna pendaba phongdokhi masina maram oiduna lamdam asida chayetnaba helakadra haibagi nungnangbasu phongdoknakhi Mifam aduda haurongbam hemango asangbam irabot nongthombam ibungo han moirangthem hembabu laisram achiba laisram amutombina chingbana wangangki
Laininghani bungo Nauria Pulona Thambiramba Mita Yelho Mayek Amadi Manipur Lengakna approve Toraba Konung Mayek Ani Asida Karambana Asengba Amadi Achumbano Haiba Kangriba Fawadi Lamdamasida Mayek Tamhan Bidanaba Kanghanba Haina Amatoina Warip Naki. Mifam Loraba Matunda Apok Maruki Mioisingna Chingdong Lekai de Laiba Chandra Singh MU School da Mitay Mayek Tambagi Thoram Chathariba Aduda Chatuna Maifa Amadi Milalgi President Singa Unaduna Hariba Wafam Singasi Kanghanke. Tungda Maifagi President Amadi Maifagi Bodiga Apok Maruki Angamathau Singa Khana Nainaraba Matung Waroishin Ama Puraknaba Honagani Pongdok Narakle. Manipur ke Thobal district ki manung channa Nipumari YTV Lokonda Mega Food Park Sanana Bagamari Lena official team amangasi land demarcation tawba chatpada Khunja Singh na thingbadagi Khunja Singh amasung police ki marakta muknakre. Police na Khunja Singh tankhai ba tear gas kapada ahalama yauna miyoi kaya asogapan nangkre haide. Lagliba me tara maridagina taranipan fawba kwatha khulda leiriba nongpok ningthau amadi ima panthoibi harawbi thoram pangthoklagani amadi lai harawba sida miyamna saruk yaminasi haina di kwatha nongpok ningthau en panthoibi ima ina thogal lupki cherol amana ireicha singda paujelakle. Lambi Pauthok Chauthok Pagi Tabakta Lam Sokibagi compensation matik chana pide haina National Highway number Chamasupna Ani B Guite Road ki Chochanpurdagi Singhat Fawgi Marakta Semgat Sagatpagi Tabak Khunja Singna Thingzin Kre. Panbayai Khunja Singh da Pifam Thokpa compensation Hokiba March Kuntrama Thoi Fawgi Manungda Piba Haina Yanake Adubu Lengak na Pithorak Tabadagi Lambi Tingbagi Khongjangasi Khunja Singna Jangshilakibani Hairakle. Thai Lai Association na Indian Thai Forum ga khusam naduna ngarang dagi Imphal da hokiba International Thai Convention ngasi loishinkre. Tongan ba state sing dagi punna delegate humbudra humdoina convention asida saruk yakhe. Ngasi ayuk Assam dagi lakiba Thai Tarung Yatra Siamna moderator amadi Thai ahum Dr. Himanta Gogoina chairperson oiduna khana nainaba amasu pangthokhe. Resource person Marina India da Thai singna hingliba punsi mahing amadi makogi culture gi oiba hiram da chasing pathokhe. India da Thai phurup ki kanglup taret lebagi manungda Assam dana manga Arunachal Pradesh dana ama amadi Manipur da su ama lairibane. Handak Manipur da pangtholiba sina ahanba convention ni Thai singna khundaba atai mafam singda chatuna convention asi pangthokani haide. Kharani mamangda Tamenglongdagi Maining Sin Liu Pamai Kaubi Chahi Tara Khakta Suribi Nupimacha Mana Maki Pikliba Maupwabo Matambakta Pamlaga School da class Yaubagi Saktam social media da viral oirake. Manipur ki Power Minister TH Biswajit Singh na post share tawrakiba matungina Nupimacha sigi mama mapana firm da chatpadagi Pikliba Maupwa si thampham leitabadagi school da puraktuna laklaga matambakta thamlaga class yaubagi saktamni harakle. Minister asina Nupimacha amasung mahaki mama mapaga unaduna Nupimacha sibu boarding school amata thamduna lairik tamhannabagi thaudang pumba lawkhre. Nupimacha sigi graduate loiba fawbagi changadaba selfam namak mahakna puthokani hainasu minister asina tweet tawrakhi. Minungsi chawba minister TS Bishwajitpu mayamna thagatnarakle. Viral loikiba story singi manungda yamna ngangningai oina huranba ama mandirgi phaglangda panduna lerambagi video ama thorakre. Thogdogasi Andhra Pradesh ki Sri Kulam gi manung channa Jadupudi khunda thokibane. Mandir manungdagi lupagi likon sing huralaba matung chenanabagi damag ventilator phaktoklaga lithoke tawbada panduna laiki. Mahakna thawai kanbinaba law khonglakpadagi lekaigi miyam chenthораktuna mahakpu kanbiba taki. Maki huranba do attack aphongnaki. Russian Army na paisilingai buchada thokiba tamthiraba amadi tujingai oiraba thogdok kayana maram oiraga sarasigi miyoi kyana makoigi mari mata amadi nungsi chanaba singi maraibak kari oiramgadaba khanbada achouba mipaiba ama oinari. Kharana siramlagani khali khara amana thazabagi wangwada hinglamkhibasu yari haibagi manglan thadoknadre. Wari kaya kayani thorakliba se.
Tetiana Koba Mioy Yamagi Machanupa Amasong Machanupagi Marup Ani Lambida Kaptuna Hatlamke Mahakna Makogi Hakchangadu Imungi Inkolamagi Manungda Pumzinke Ole Onis Senko Koba Mioy Amanaso Mahaki Imungi Mioy Ani Koiti Tiduna Lake Adubo Asiba Hakchang Kaya Yomsinba Beg Yankai Leimaida Taduna Leramba Mapam Amada Yauramba Tengnake Maki Marimata Singde Sakhangbangbagi Wangmada May Chaklam Lake Asumna Makhal Makhalgi Wari Kayani Thoroklibase Russian Singna Handuna Chatkibada Paduna Pukiramba Yai Nomadi Makoi Unaba Punkigani Habagi Achetpa Tazaba Kaya Amasu Tamnari Russian force na Ukraine da Landarak Bahogolakpada Bucha Sahar Paisinduna Lairamke Makoina Chatkraba Matungdagini Russian force na Kayamuk Yamna Minungshi Yaudana Micham Yamda Miot Minekya Chataramki Habise Malemna Kangnarakliba Forbes na haukiba April mangada kuntra taruk suba chehigi World's Billionaires List phongkre masida anoba billionaire chaniga kuntra taruk yauna billionaire lisingani chatruk humpuni pangi ming yaurakle ngakningai oina masigi manungda nupi billionaire chahumga kuntre yauri makoigi manungda mapuroiba angang natraga manausinga puna maral mathum share tawminaba tarataruk amasu yauri Chahi asigi ina khunbi nupi singi manungda anoba nupi mariga konana Indian nupi billionaire taramathoi yaurakhre makhoigi manungda Falguni Nair panbayai Investment banking career thadoklamlaga Nairna Naika haina koba beauty and fashion retailer ama launch tawke mahagasi ngasidi India gi khwaidigi senjau paibi masana masabu semjaba nupi ama habadu oire Pollution Hantahanabagidamag Lakshadweep Administration na Chayol Khudingi Yumsagation Numit Asi Government Employees Singiyoina Cycle Day Numit ni Lauthokre. Numit Asida Miman Nadraba Miyoi Sing Natana Official Amadi Employee Khudimagna Thabak Suphamda Karakpamatamda Cycle Khaktada Lakadabani Haire. Aroibadangasi Tentak Pamaroiba Pau Khara. Assam Lengakna GMC Mikhalgi Bhot Thadanabagidama Guwahati Municipal Corporation Area da Lagliba April Kunithoi Public Holiday Lauthokre. Assamgi athlete Amlan Borgohaina Men's 200 meter event ta Indian National Record Thugaiduna National Federation Cup ta gold medal laukre. Inglisingani tarani panda Mohammad Anas na thamkiba second kun dasmik taruk ohumgi timing ado Assam sprinter asina second Kun dasmik manga anida chenduna record thugaiki. Meghalaya gi hanagi Raisebagi MP Robert Kharsing matam sangna naduna lereklabagi matung asi ayuk Shillongi Nazareth Hospital da leikidre. Nagaland gi Chief Minister Nephew Riogi naknaba miyoi manga Guwahati da laktuna leplanaba idina saman tharakre. Bihar gi Legislative Council Mikhalgi result lauthokre hauzik phawbada seat kunmari gi manungda kunithoi gi result lauthokre masigi manungda NDA na seat 12 phangbangamki BJP na 3 JDU na manga amadi LJP Parasna seat ama phangbangamki Andhra Pradesh ki CM Jagan Mohan Reddy na anoba minister sing pushilaknabagi damak maki cabinet dissolve tawkre Mumbai ki dukan singda Marathi lon na iba signboard thetpa tangai fadaba oikre. Tamil Nadu ki CM MK Stalin na Central University singda ming chananabagi damag Common University Entrance Test habadi CUET handoknaba center da haijakre. National Testing Agency ki kuthangda Entrance Test pangthoknanabagi UGC ki thorangasi khungangi amadi lairaba mahairoi singi interest ta natte hairakle. Jammu Kashmir Union Territory da numit nifum doini sangba Amarnath Yatra handaki chahi asigi oina lakliba June gi kunthradagi hogani lauthokre amadi chanabi matungina Shravan Purnima amadi August habadi August 13 Raksha Bandhan numitta loisingani haire India ki ahanba underwater metro tunnel Kolkata da Englishingni kulhum doidadi saba loiragane hauzik tunnel asi sabgi thabak chada marphu loire haire Indian scientists singna Bhutmanba galaxy ama puthokre yamnamak nganba galaxy asigi mamangda leiba maramna yamnamak nganba galaxy amagi mamangda leiba maramna hariba thawamichak asi thokpa ngamdana leirakhibani haire
कोविन पोर्टल ना वैक्सीनेशन सर्टिफिकेट यावबा वैक्सीन काप नुमित सेमदोकनबगी अनुबा फीचर अमा हापचिनख्रे तसेंगना वैक्सीन कापखिबा नुमित अदुदगी प्रिंट यावरिबा डेट का मानदबदा चुमथोकपा याननबगी थौरांगने पाकिस्तान की पॉलिटिकल अमदी कॉन्स्टिट्यूशनल वाथोक मरकसिदा पाकिस्तान की रुपीसु ममांगदा अमुक्ता थोखिद्रिबगी मोंगदा अंगकपा फंगना हंथरखे इंटरबैंक मार्केट ngasi US डॉलर अमगी मायोक्ता पाकिस्तान की रुपी चामगा मरफू निपान ओइरक्ले ऑस्ट्रिया की फॉरेन मिनिस्टर ना रशियन डिप्लोमेट मरी तानथोकनबगी वारेप लौख्रे यूरोपियन यूनियन लेबाक सिंगी मनुंगदा स्वीडन डेनमार्क ग्रीस अमदी रोमानिया नसु यूक्रेन वाथोकता युमफम ओइरगा रशियन डिप्लोमेट सिंग तानथोख्रबने बुर्किना फासोदा कौबा लेबासिगी हानेगी प्रेसिडेंट व्लाइसे कोम्पारे चही कुंट्रा मुकी ममांगदा पैन अमेरिकन लीडर थॉमस संकारागी मिहात चेनबगी दमक मपुंसी चुप्पा जेल द लेनबगी वायल लाउथोख्रे श्रीलंका दा सेल थुंगी अमदी राजनीतिगी अवाबा करी नुमित लोइशनगदगे हाइबसी खंगबंगमदना लेरिंगै मरगसिदा लेबासिदा मेडिकल इमरजेंसी अमुक लाउथोरख्रे श्रीलंका की मथंगदा हंदकना नेपाल सु किनिंगाई ओइरबा सेल थुंगी अवाबा मायोकनरक्ले पनबा याबदे इंडिया गा युमलो नरिबा लेबाक अहुम हाइबदि पाकिस्तान श्रीलंका अमदी नेपालना असुमना सेल थुंगी अवाबा मायोकनरक्तुना नोमगी पुथबा हेलक्लिबसी चाइनादगी सेल पुरुबदगी थोकलकपा ngaktani प्राइम मिनिस्टर इमरान खान दा अचौबा चैथिंग अमा पीरदुना पाकिस्तान की सुप्रीम कोर्ट ना स्पीकर नो ट्रस्ट रूलिंग रिजेक्ट तौखिबगा लोइनना नेशनल असेंबली रीइंस्टेट तौख्रे इमरान खान नो ट्रस्ट वोट मायोकनरगने रशिया की मायोक चथखिबा UN भोट इंडिया सरुक याखिद्रे इंडिया ना असुमना रशिया बु सौगतलिबा सिगी मतिक चाबा चिराग पीगनी हाइना अमेरिका ना हाइरक्ले हौजिक थेंगना फंगबा पावमगी मतुंगिना रशिया UNHRC हाबदी यूरोपियन UNHRC दगी तांथोख्रे अमदी पृथ्वी मतुम ताई हाबदुनी मालेम्बु कोविड पैंडेमिक मायोकना हलिबा लाइचेट असी पोकलखिबा मफम चाइना की वुहान दा अमुक लाइचेट असी यौरक्तुना संदोरकपदगी ngasiदी लॉकडाउन थमख्रे ngasi Arambai News Guwahati da Maitelon gi pau sandok chaba matang solution jaba ga loinana tabiriba singbo amkaso hanna kurumjari